ngasi numida weram phongkhiba tungan ba Manipuri siphongsingdagi maroibi ipausing miyamna thamji anbada paunil khon pausiri ki lokosaraga corruption muthat kani lauraga su Manipur corruption ki ipakta iraknarakle mega sandra Manipur Pradesh Congress Committee MP Sishigi Mekedigi PMJSY gi thabak sing loisindana phanlan sijnai haiba maral shiraduna RDNPR Minister Yumnam Khemsanda Joint Field Inspections Administration Pausel Pikibadu Minister Yumnam Khemsan gi Mekedigi response lakhidre aran ba thong sing khudombina thillaga taklaba phawba Minister N Berena action lokhataba haibise lenga sina phongna corruption sogatle haiba mayek sengli haina MP Sishigi President K Mega Sandrana Fondokre Wapamasiga Mari Laden ngasi ayuk BT Rota Liba MP Sishigi Office the Pangdokiba Pawmishing Unaba Mada Magna Fondokibadi Magna Makatana Haikibada Si Minister N Berena Toina Haikiba Maki Lengasna Lupa Mapau Shil Saroi Lamda Masidi corruption Mutatkani Haina Toina Laukibadunga Sidi Kadai Sakre Hausi PMJSY gi makhara CM ki lami kya sia laukthokraga thabak phawbo pekhalamdaba kaya si matau kuramna lenga sina khangtribano hairaduna Manipur lenga si RTNPR gi makhada leirabrai ki corruption muthatkani hairamba dung asidi corruption gi ipak ta Manipur si irangnare ifong fongna sial kya laukthokrabusu lenga sina tumina yengduna leidibasi gi wan to karino Chusampur district ki Thanlon block ki manungsana Gakabot ki Gamui Pau ki lambi si hokibana bemer kuntraga mathira satuna yengsilre RDNPR na yumpham yaudabani hairibadu yengsin minasi haiduna joint inspection tausi haibadu minister gi mekedi ki pakum lakhidre Gakabot ki Gamui part 1 phawri thabak khara pekhre adubu Gakabot ki Gamui part 2 amadi 3 phawba asidi thabak phawba hodana sel laukthokibadana tana completion certificate supikre Zakabot ki Gamui Part 2 MM03101 lambi gi asangba kilometer nipan dagi taragatur phawb oiriba sanction amount lupa crore hunga lak maudraga nithoi contractor maming mamangda dema wifi hairiba work order sigi financial completions date nai 2020 gi September 2020 amadi physical completion certificate na saye dumaki Mars kuntraga matoida chief engineer na khuyek piduna loshinki amaramda Zakabot ki Gamui Part 3 phawgi MN03102 lambi gi asangba kilometer taraga turtigi kunga manga phawbani sanction amount lupa crore mariga lak kuntraga treka contractor ki mamingna mamangda dema wifi hairibu work order sigi completion date asisu 2020 gi September 2022 physical completion certificates after inspection pikibana sahidugi Mars kuntraga mathuini hainasu mayek sengna yauri Gakabot ki Gamui Part 2 amasum 3 gi apunbe amount sin lupa crore nipanga lak kunga mapani hairibi amount si thabak suksu sudana thabak subagi completion certificate speakre CL su loina laktokre yamna nokning badi hairiba thaba si resume tawre 2023 gi January tha phawgi manungda loisilagani haina mamangda dema wifi na media singdurakli Completion Certificate 2022 da pikraba thabakna hauzik suba hauri haidiba sina mayek singna corruption chathare haipatakli masida lenga ke kari phirip leidi CL sakiba contractor si kankakadoribra natragana maralgi matung ni serak pigadoribra asukuiba matam si thabak mana masudana CL laktokraga Congress Party sina miyeng sanglakpadigi thabak suba horakpa sina takpadi makhoi masel manaraga sayen ngayena khraibani Satharam liba aran punama Congress Party na sabak phaglak laba sida CM Berena tumina leidiba sikarigino leba si mapi mapapan leba oirabra haujikti Congress Party na huran phare percentage khara launabadagi hena senpham puna lut tawriba department asiki mathakta lenga an action lokat piyoiki None district ki manungda PMJSY gi makhara pekhaliba lambi CM gi matangna paladuna magna hakibada None district ki oina lupa crore taraga mariga lak humfugo humdoigi angakpa scheme ma mangna thulakre hiramasiga mari lendana chief engineer yauna contractor association gi statement amada yumpham yaudabani haiba thengnakhre hairiba PMJSY gi thaba sibu mathauna leiragadi chief engineer masa yauna joint spot inspections aminasi none dagi nungnang phawba apunba kilometer 17.5 sida package 3 tholami masisu mari lenaba minister di khanglamdaba yai haiki Atopa Paumadana, Lang Amadi who talked to Lamlaki South, Halibasina, Miyoi da Lupa sound setting P. Hibisi, Ning Sing Si.
lang thak tuna lamlaki sa usik sing pha ba hat pa tuklasi haiba wakhalon da wakhal taminna bagi pannamda anti posting drive ama divisional forest officer Bisnupur Manipur Forest Training School isok apunba club Green Universal Foundation punak samnana sinduna loktak party awang thangmu saruk isoki akoibe da pangthokre thauram dura Forest Training School gi director Laisram Gitla DFO Bisnupur Dr. Rebecca Soibam Sanu Range Forest Officer Moirang Hidang Mim Git Chandra Green Universal Foundation ki President Dr. Hais Roman Isok Apunba Club ki Thomi Singh Manipur Forest Training School ki 20 suba base ki training sing amadi DFO Bisnupur ki staff sing su saryaki drive duda isok makha maning lamjau mutung yang bi amadi tongan lokol singda nongalamdai pung mari tadringai gi saru yakhiba miyoi singna kanglu khaidok tuna drive sataki loinana usek ahingba ma yauna usek asiba thuraga leiba lang kya lakhatki usek lang thaklamba lapu singa matungna ainiya dab usek lang thakpigi thabak toklasi haiba poktak sing pikhi loinana makhoina tawruba aranba thabak singi makhata ba thabak lokhanaba DFO Bisnupur gi office ta lakna buskhanglamki Dr. Rebecca Soibam Sanuna Kunsuba Forester Training Base ki training gi saruga moina ningtham tha sanglakposida lamlapna pairakpa lamlaki usek makal kya hu saiduna lang thak tuna hatpa madi phaba tokna pa pannamna tongwan ba lanai lup singa madi environmental activists kya galoina ngasi sarugya minaduna sangshilibi drive sileptana makhatana sataki kani hu thak tuna usek singbu hatlibasina Miyoi bai khoidesu asobu setting pi ibc ningsingsi mauksagi khal ngak pad asobu thaudang loriba lamlaki sa usek sing pha bhat patoklasi joiki makasa tharapoina paujal pauksedi to paukhrana lamdam sida apabi school kya linkhalakpedagi mama mapa singna masa singbu mapa na thabagi awaba dudi kokle Govindas Leba sigi tuan city singda lairiba apabi school singa Manipur gi lairaba mama mapa singa masa singbu lairik tamna na bkhona bada awaba kya mayu narami setmilon gi phibam phataba mama mapa kya na masa singa mapa na thaba ngamdabigi ningamdaba kya lairambadu ngasidi state asidasu atopa city singa lairibi school singa competition tawbiaba apabi school kya linkhalakpadagi mama mapa singa thengnaramba awaba sing kokpangamle haina PWNS Minister Govidas Konthausamna Fundokre Wapamasi Gari Awang Lekai Leiba Extra S School Gitarani to Shubuma Pokumon Gamadi Lena Bangto Pathoram the Atuba Mitu when a Yakibana Fundokibne Mountain High Matamamada Silong the Taraga Lerik Tamanwa Yamlis Narami Manipur Gi Yai Merap Ina Kunmisina Kolkata Delhi Bangalore the Matamutang May Missing Tamnana Bataramaka Dunga City Lamda Masida su Apabi School College Kaya Rabanina Awakaya do Kokamle Impal West Disuki Pasoi Kendri Manung San Medal Gari Sing a CD Apabi School Kaya Gitung Napam Oevitanatana Apaba Mahiroi Kaya Put forward as a what Haudang Lori Education Gilam the Atopi State Singer Sangdam Naba Yarapa Shima State Assist Sokot Pegilambi Sanshilak Lavani Haraduna Nasigi Mahiruishna Lyric Hainana Bamadi Tumliba Kunai Shibu Mikap Tona Bohana but as a what Haudang Loxi and Su Pausna Fundoki Amaromdana Kurai Hongpungi Matanga Mungna Pam Tokte Ukal Aikoi Punamagna Laminari Manipur Hyper Lamda Masima Sagi Laishemlon Kunailon Amasu Puarin Sumba Mapung Fana Lazavanatana Kaivia the Navi Mangba Matpaya the Balefam Tin Pamarang Kaina Lebagalina Leba Masum Leba Miam Gefanaba say Sumna Leptana Ira Tony Torompang Liba Lamda Mamani Ukal Secretary Publicity T.S. Ratan Kumar Maitin Kuyepidun Tadurok Pasirolasida Lamda Masiki Nats and Nabi Musum Tazanabi Kiagi Matungina Utra Sanglena Lebak Ningtaugi Masilkia Nongakraba Ibudo Maidungu Shingna Pangtulamba Kaya Kaidan Nasipau Letana Pangtuli Lebak TV Lebak Miam Yefanaba Pangtok Toram Singna Tragana Toram Pangtok Hamna Singbusinga Kanaguma Kanagumi Shingna Kangna Tragana Kangana Ayat Apan Pidana to Onindaba Taudok Sing to one Mamasum Atuba Miyang the Lana Pangtok Pikim Tawong Kaya Leptana Sataribasini Handa Kurai a Hong Pung the Tokliba Taudo Sisu Masimangi Haina Lobi Korea Hong Kong si Irebak Iram Namasiki Kwai Diki Marueva, Laibaki, Yaipanaba, Laitau Tintok Topom, Pung Singimanum Namani. Angan Mamatam Diki Hauduna Laibaki, Tintai, Tainapam Ama Oina, Nasipauba, Lairakliba Mapamani. Irebak Iram Namasita Tok Lagadaba Awana, Patabapunama Koknava, Ningtauril Kayadi Hauna Korea Hong Kong Teragi, Wang Tun Bipung, Wang Kai.
Sodong pung amasum kawa lamtai pung na singbasing asida leithau tinthau sing pangthoktuna lakpagi satnabi dung asisu aduma kaidana leibak ningthauna masloina pangtholi pangtholiba thoramasi miyoi khara natragana phurup amagi yaifanaba pangthokpanati lamdamasida khundaminariba miyoi phurup kanglopunamaki yaifanaba pangtholibani maram aduna lengana lokholakpa asuma khongthang aduna aikoi punamangna mateng pangsinduna fana bonasi khore hong pung si lamdamasi gi marueba mapam amani haibisi punamangna khangminasi amasum ngakna satminasi haidi makasa tarak poina kanglei paki maira news tagi khonga sarga topa marueba I pauk singmu myamna thamjagi G20 summit Manipur gi nupi singna yawriba thongna dingje namadi haithoi singthoi bedu unaba laingakna khanari haisdingo Manipur gi nupi oibi singna yawriba thongna dingje namadi haithoi singthoi bising adu handak Manipur pangthok kadoriba G20 summit unaba Manipur laingakna khanari haina social welfare minister haisdingo na phongdokre wafamasi Ministry of Women's and Child's Development gi miyeng makhada Manipur gi district taraga tarukta leiba one stop center na sinduna aikoi amat oina punsinduna nupi angang sing sathariba miyot minay si muthalasi haibi hiramda numit taraga taruk ni supna sathaduna lakpa thorom lusinbada minister dingon wangang laduna phongdokibani Imphal gi singmairong da leiba classic grandie da pangthokiba lusinbagi thoram maduda social welfare minister haikam dingon hai crime against women's marupangna muthatuna tangdulai tabal lamdam ama oinana ba honabada praja khudima aware ohenwa tangai fadi nupi angangi mathakta sathaba miyot minai muthanabagi pannamda one stop center Manipurna pangthokliba thoramas pungning thogali makhatana su department asina pangbe aba mateng pangani amaramda department asigi staff singna thamoi singna thabak tawminarabadi department asi hena sakharpa department oigari women's empowerment ki matana state asi mangjil thabi state amani hainisu minister makatana phongdoki Atopa pawmana yanaba puraktriba paw Airtel mobile tower sing shut down dogani association Indus Tower Limited na maramamata pidana Airtel mobile tower sing da caretaker oina sei taraga mari dagina taraga manga thabak taroglaba caretaker khara haukiba September 2022 dagi logthok pirakpadagi Airtel Lands Owners Association yanaba puraktriba pawba tower sing shut down dogani haina Airtel's Land Owners Association na press tholak sirol mana khangalagli Seoul Sinhai, Madam Sadana caretaker Kara Laktok Pirakpa, Sigimatang, Airtel Lands Owners Association, Marilenaba, Area Operational Manager, the Makoigi, Service Tamu, Hanjin Hanbinava Masum, Makoigi Pitok Tribetagi, Tolo Pitok Pinava, Hanjin Hanjina Aibasi, Hokiba, August Nipan, Kunyama Panama di October Taramasum Taragamari, the Aibasi Roll Pedro Kanki, Madugimatuina, Airtel Tawarga Mari Lainariba. AOM yauna makoi gi office ta association gi mute singa wari sanaduna makoi na hairakpa matam ngai duna lakhi aduba haujuk phawa makhatana yanaba purakpi gi muta tumina leisin ki hairi hiramesi gi matang association na mi pama pangthok tuna thabakta gi lokthok pikraba caretaker sing masa masa gi thabakta amuk hanjindri ba phawa madi pithoktana lairiba tha gi tolo pithoktri ba phawa Airtel Lands Owners Association yaning da phongdok tuna yanaba puraktri ba phawa matam kaktana lakliba December 19 gi association asigi makhada lairiba mobile tower sing shut down toragani haki amarumnana Manipuri Chanu Solimla Zazona World Bodybuilding and Physics Sports Championship da silver medal lorakre Central Phuket Thailand ngarang December mapana pangthukiba tarahumdoi suba World Bodybuilding and Physics Sports Championship da Manipuri Chanu Solimla Zazona silver medal phanglakre Kamjong District ki Kasong Khulengi Chanu si Miss Manipur Model Physics 2022 takhiba loinana Said Kungamathoi gi makhada World Junior Model Physics su saruk yakhibani Mark Royal Gymnasium Ukhul gi Case Robert Il gi makhada training tawduna lakhibani Hairiba Bodybuilding and Physics Sports Championship asida malem gi lewak nifuga mari dagi tuan category da saruk yabada Solimlana silver medal lawduna lewa sigi mixat purakhibani Hairiba championship asi December 3 tagi hauraga December 12 da luisingani sohaidi Makasa tarak poina to papam Uchek ani hatluba Miyoi da Lupa lamaga lising kuninga mga fine thihankhre Mathau masa khangna thabak pangthokpa Thobal Forest ki staff singbu WBCC na khudol tamnuna ikai khumna botkhre
Thobal Forest Division gi DFO PS Lokendro gi miyeng makha Thobal Range ki staff sing amadi bid office gi staff sing hauki December marida Ecopat drive sethabada nongmaina kaptan Uchek halamba Central Forest thabak toba miyoi ni hauna miyoi manga lupa lakh amaga lising kun ga manga gi fine thihankhre na Wildlife and Biodiversity Conservation Committee WBCC Manipur na press thopa siolaman haidi siola sina makata na hai miyoi manga sina sizinaramba nongmayani amadi Maruti Swift amaga kona na forward kiba tawdo adubo WBCC Manipur na thagarba phongdokre loinana drive adura saruk yaraba forest ki staff singda WBCC Manipur na asam khudol piduna ikai khumna busu utkre hari ngasi Thobal Forest Division gi office ta WBCC Manipur gi president Ravi Takhelamam na lusing timamana satuna drive adura yaraba forest staff sing puning thogat pa amadi ikai khumna bu utuna WBCC gi president asam khudol sing kusinaki loinana DFO Thobal PS Lokendro yauna forest officer mari desu khudol tamkhiari atopa paumana Chief Minister na DC sing amasum SDO sing issue kaya gi matang mi pampangtok tuna khanakre ngasi Chief Minister N Beren share lauduna CM Secretariat DC sing amadi SDO sing gi oeba mi pampangtok tuna tungan issue kaya gi matana khanakre mi pamadura sahi taragani pansurab Indian citizen amana vote hadanabagi electoral roll da mingjanma matamna niyam sumna adaling toraga ikhatnaba loinana sasinaba voter sing electoral roll da sukyaw yahondanaba Chief Minister na khanki loinana sasinaba voter sing electoral roll da yawba maram state asigi asengma population putokpa matamna samamnaba kya thuandanaba sukhanki ngasigi mi pamadura Chief Minister gi mekedi analenga mari lenana miyamda Chief Minister Haksel gi tengbang CM HD card issue tawba matamda matamsana niyam sumna issue tawnaba su mari lenaba DC amadi SDO singda Chief Minister na pauktak pikhedi amaramdana Tenopal district ki village sip tarena border paringda police station amadi outpost sing hangdanaba warep lokre ngasi Tenopal district Indo-Myanmar border area da laidiba village sip taret ki oeba mifam ama pangthoktuna Manipur lengana Indo-Myanmar border area da police station amasum police outpost hangtokna balokholagliba thaba asigi matangda mifam ama pangthoktuna khanani nainakre loinana border paring da police station amadi outpost hangandana ba warep laure haina village sip tarena masa yi khuyek piduna press thadorakpa sirolamana haidi Sirol asigi matunginadi ngasigi village sip taret ki mifamadura lawkibu warep ki matungina hauzik Indo-Myanmar border paringda lengana thamniba security arrangement asida sabsana thajaba thamni loinana police station amadi outpost sing hangbidanaba mari lenaba deputy commissioner singsu village sip tarena memorandum pishin ki balekre masigi ona tainabada lengana anoba police station amadi police outpost hangduna security thambagi wapam lengana lorok libasi border area da leijariba village sing hena laita handaba ohengani adubu ona tainabada border area da police station amadi outpost hangnaba mari lenaba MLA sing lengana pressure pirak libasi su yaning do phongdoki loinana makhatana border paringda police station amadi outpost sing hangdoknabagi thabak paikhallaglabadi village chief singna sibamadi changba thidana madugi mayokta sapsana lepkani hari ngasigi mifamadura saruk yaduna Indo-Myanmar border paringda police station amadi outpost hangba yaru haina masa ye kuyak pikiba village chief sing adudi Howland Phai village ki chief Lalkhulun Haukip ti Bungmol village ki chief Hempau Tokthang Sonjang village ki chief Tiljathang Hambaiti Motha village ki chief WS Melum Anal G Munomjang village ki chief Lonkhosat Haukip Zobajang village ki chief Ngamkhulun Khipgenamadi B Boljang village ki chief Ngamson Baiti ni hanisu paus na makatana phongdorakli Lushilakpo na kangla paudi ke tin mapang tang myam na thamjagi leba asigi mafam kya International Human Right Day ki tharom pangtokre Citizen khudimangna constitution piriba haksing mamutana khangjin batangai phadi Hare Krishna leba asigi mafam kya da humdraga mangarak subu International Human Right Day ki tharom pangtokna bagum Manipur se tungan mafam kya International Human Right Day ki tharom pangtokna kre Isai sakaki khalaga atopa kanaguma singbu hantana yengbagi wakalon thadokladuna miyoi khudimak sapmanaba miyeng thamnaba honaminasi haina M Hare Krishna na phongdokre wafam singasi Manipur Human Right Commission amadi GP Women's College ani na sinduna GP Women College ta pangtokhiba International Human Right Day gi thoromda maangna phongdokhibane hari maana makha taraduna
Miyoi mana pokpadagi phanglakliba haksing ngaktuna thamnaba numit asibu Human Right Day haina palan tawnaba United Nationsna lauthokibani leba sigi citizen khudingmakta piriba haksing mamutana khangjinba tangaifadi isagi hakya mamutana khangdriba si mamutana khangnaba mipung khudingmak wanthok leinanaba workshop amadi awareness piba kaya pibigi tangaifadaba lei haina su phongdokhi haidi haujiku ina di myam pau si matang se lu sinjarage masu myam puna anoba update ngaminasi